Kuki militant singna numit khudingi maitai khun singda nongmai kapsinba maitai gi yum sing mai thabagi thabak chatharakpa tha ani suraklaba asida maitai khun ngakchenaba gidamak thokiba miyoi mari Lilong police station ki nakanda leiba 33 Assam rifles na phajillubadagi irang thokre Assam rifles na nongmai na surakpa yauna Furakpada Meira Paibi kunmapan sokpadagi Thobal district hospital da pukatuna laikanakre Thaudogatуда Thobal Kiamdagi DH Pakpi Chahini Fum Doi Kobi Nupi Amadi Makokta Khara Luna Sokpadagi Rims Hospital da refer tawkre hairi Pawasina hai Thaudogasi ngarang nongyai matung pungkai chatpada thokibani Assam Rifles na khun Ngakpa miyoi mari fakre haibagi paw lambida hingyarektuna leiriba Thobal maikei gi nupi miyamna tarakpadagi nongalamdai pung ahumlom tarakpada Assam Rifles ki geta thomjilaki Miyam adubu takhainaba Assam Rifles na nongmaina surakpa yauna Furakpadagi Meira Paibi kunmapan adu sokibani hairi Thaudogasi paw mathang tanarakpadagi Lilong Arapti amadi Lilong Chajinglomdagi masing yamlaba miyam amasu Lilong police tamna thomjilaki Thaudogasi ga mari leinana Meira Paibi amana fongdorakpada aikhoi ki Khul Ngakpa thokiba ichasing Thadu haiduna changsiluba nupi miyamda Assam Rifles singna khut tharakpa nongmaina surakpadagi Meira Paibi mayam sokhanba asi yaningde hauzik phawbada Manipurgi leingak pairiba minister MLA singna tumina leisinba si yaningde masina aikoi maitai sing mutkinaba silebra haiba wakhal phawale haiki Presna thajaba yaba mafamdagi phangba pawda Assam Rifles na phajilluba Khul Ngakpa miyoi mari adu Lilong police station da sinaraklaba matung duty magistrate Thobal gi court ta puthoklaga thadokre hairi Lilong police station da thokiba thongdusi angang ahumdu Assam Rifles makutagi sinaraba matungda akoina akoi praja akogi kutta sinabiu moi kuina pharaga thambiganu nongamdebo manungda akoi kutta sinabiu haiba matamsida moina yadabadagi mayangdi irangjina hoga ge thugaraga changuba matamsida moina di police kaina di Manipur police na di akoida khut tharakhide Assam Rifles gaijina tholaga nupi angangsingda patna suba lisaina kanba akoi hatoge haibagi wahaiga thoga akta araiba level da moina nupi angangi loi hatoge haibagi photo tawbudo akoi tasengna yajaningde sidaida akoi Manipurgi lengak paibiriba minister singjina tumina leithokpaje akoi maitai akoi bu mutnanaba silibra haibagi photone akoi mayamda moida akoi na hangjaningije